Mirel giming sel na mayambui kong no na taram noksari. Mayangi mafam da kutol tamjana bagidamang ngasi. YouTuber Rahul gimari suwa saruk ado. Puto na laksari. Wariya si hausik mayam pun na amuktami na rasido. Amay ba mukta na kan hon abadagi. Ngayak yamatung. May kay kuding mukta. Noong na pungang mang salamado. Kazi-kazing noong singado. Haydo kirami. Lai koiramado. Mabung pana usin na silo siyali. Lai koiram behek loy baga. Amay ba mukta ado. Masado padrak-padrak dari. Karigumba ama masasida tau kibagumna. Ibiyama. Nakoy bukana ka na laibagini. Ising yaw mamadadaki. Natrabadi sa siyaroy. Ising kita purawuni na koy bo. Pulis singa duna ising thak na bagida mag gypsy da purak iba mineral water ama putorak lami. Aduga ahal adu da pitakli. Lata adu di masado ahal adu gi mong adu ubada. Masani pa adu pangloidra kanbada. Wakal wasaba amari oirami. Lata na. Mama, karam na tawad apno isado. Panglaroidra. Kamay tawad no haibado mukta haibiyudo. Amay ba mukta ado. Sorsang na kondok laga. Ibiyama. Lairi. Ay hausik ay na tawag balay ko kayo na madugi loy silam daida mid asina mayiksing na ukrabasani. Ay gipon si mangbra na sano pa si kan mangambra hayo di ay laibag talayri. Hausik mang iyong masigi solon silibasi na koy miyam na tugay ka dabani adugo yung masigi manung da kari-kari lay hayo do mun na amok tayin ko soy na maki yung masigi manung dalay ramgani. Police office harado yung masitong hangdu haibada mamay ado suktak tong ado di mama na haibado hekta yagad banati banglo sidi kuiri matam kaya adagi government na thong si hangmagi ayabada ikhoy da pirakhitrabani ay khoy na taray hekta makhangmadi ithak thongba singi order in the high na ikhoy bu soy na maki pharmacy ta lagani madumakti mama ikhoy ngamjaroi amay ba muktana ibungo Nakoy na kaliba sibu karino. Angang ado mangkri hairabadi yung masigi manungda tibam tok tabrani. Akoy ba sidati mahak laitri. Ay na hugsig lai koyram doon iyengmada. Urabani. Amamba kamagi manungda. Nipa masado kasilado da tupsilagalayri. Masi yung masida soy din oyagani. Madudi pare. Nakoy na yung masitong hangtok pa ngamlaroy da boyti. Ay siyum da tinbiro. Ay yung da sasakragi. Oy roy pa roy da ba. Mibo mangli hay na yung masida tida da na. Kaday da butiga da roy ba no. Police office haradun hai mama amuk ta tapthabi ko angang adu manglabadi yung masida pusan krabadi thong asi hanglag lairam loira thong asi swadu mak loli mamagi wadu sanaba yabana tina atop mafum amada soidana lairam lagani mamana hairi badunadi ai khoi di laiti naga senra haidana khanmani phare mama dudi mama buyum da tinbiragi aduga kari makha tabada thorke haibado mama da soidana maki pau pisarki Asi haiduna police officer aduna amay ba mukta ado mayum da gypsy adu da thauduna timbi khirami. Tasing namakti amay ba na haili ba si maktaw from thokpani ado makoy sing aduna government na yadrabani haiduna kibadagi banglo adu thong hangdo khidabani police officer adu di tasing namak banglo asi da layrangmani haibasi singnaribani ngarang mamita ukhiba akiba sakpham mado madu makna maram oi mafam asi da karigum ama layri haibasi mahak su singnaribani. Amay bidu tilura matum lata amadi mani thoya su mayum na tilak lami lata adu di masadu nga simak sinabi yu haidna o kong na kapi police singa duna na pusapo mayum da tilamni makoy di duty ama oigani mangkriba angang ado pangdaba tiba haibasi makoy miyam ado banglo du gi mamang tam na makoy gi gypsy ado thawzilak lami police makhata abamana sir ay ringa sai haladuna lai khoiram khibada Thokiba thawdok pum namakto madudagi ay sada tasing na singnarabani banglo asigi manungda laifam thokpani sar mafam asida mahufsaga manadaba karigumba hongba thawdok kharadi thoglibasi sar sungarang mita ubiribududi police office haraduna sumi adubo masi ay khoina sin hekang ruba yapotini mathak thongba singna Banglo si thong hangba yaroi haidna aingonda sexina sinarak libani ngarang angang mangkre haidna pau pirak padagi madu nanini aina su thaja dabagi mongda utkribado aishu singnei mafamasi da soidna maki lairamgani makha taba police samana sir atudi yaroida
mang khiba ngang se do mak siba tarabani kari karama maram leibagino banglo si thong hanganu hairibasi police officer aduna maram du de aisu khangi mamangi matamda masigi banglo si miwai kaya amasu misi sadana do mak si khraba jatni kanana kamdau na khaliban haibado khangkhiri forensic science na thiba yaba thirabasu phangkhirabani maram maduna ai khoi mathak thongbo officer singasina mafam sida changluraganu haifetang yengde yadabagi maungda angang adugi parents singi mabuk ado samthongnabagi damak yengu haidana laklibasini makha taba police singado yamna ngakni yengnai aduga sir madudi fari ai khoina mafam sida lairubagi kari kanagani adudi ai khoisu police station da hanmana pharoidrani officer aduna maduna faragani salasilao ngasidagi manamanil naidara magidamakta ai khoina ngamliwa makhai irang asi phathana ba honagadabani ko mathak thongba singi order indrabadi ai khoidi phamtat pa haibasi masana tabani asumna police singado mafhamadudagi hanakhri nungthilgi matamadu sodomak housingkhri numin asigi numirang ipung taraga ta silaka matamni Rahul official YouTube channel adugi YouTuber Rahul adu mangkhre haidana makhoi lamasi sarasana viral chatli social media khudingmukta share pangtau da tongnai Rahul na live tharambagi video ado madumakni haujik viral chatli basi numiyang gi matamni mani thoya mari mama ado Rahul gi mayum de lairami lata mathal da laibado nungai roi haidana makhoi khaktanati laikai gi miyoi amani su adu mangla I awa nungai wari kaya saringai mani thoya su Facebook pairaga laingai tanja sidani YouTube ki notification lama mahaki mathaki baraduda phallawna songthurei notification adu urbada mani thoya duri masada swai laukri kari matawno khan kaino ine lata yemoto Rahul YouTube channel lagini live tharak libasi masibu karino lata kamlamadu thui mapia du taithoksei masanu pagi live thari haibda sangaga yingi adu live thari bado masak amata udi pungmam mami live ti adumak thari bigger singa su khajik tigi dumak yam silaklami makhoi su fana kuina kari torak pa haidni yingi police singa su Rahul gi channel dagi live tharak li haibdo makhoi su sauna kapthaklaga yengli bani matama simaktada Rahul gi khonjal gum nupi man ba khonjil amagum aibo amukta kandi haidna khara lapta kasiladom dagi lawrakpagu taraklami aduga thangna mi kupta yamna khang nuklaga live ado phut launa muthatkri tawrakliba angakpadu hubada Rahul gi subscriber singamadi police singadasu ngakpana kham thingkhri lata adudi masa adu hingdi masa sibukan basat asi banglo tamna salasi haidna kapo lawbu tawri laikai mi singal sangna khami mata masimaktada police station dasu khodak asigi order am mathak thongo police singna thuklami order asida tai kare sunati banglo adu thong hangdoktuna hogsig yengdrabadi laibak miyamna soidna maki sauraba isuama sagalak agani hausimak banglo adu police ma khoisatuna hangdoklaga yengro aduga manungda kari lei haibdo kupni yeng sangadabani haiduna order thoklaklami mathak thongba singi order oibanina police singado banglo adu tamna lakli makhoi phanayam niyami makhoi tara manga mukni laklibado aduga banglo gi thong sauna luana ribado makhoi miyam sangna phakairi aduga banglo aduda police singado mathang sang ka suki matik saukhri mathang makhani sarga lairibasi kakhal khudingmakta makhoi tara manga aduna koisang sangabi yeng matama simaktada Rahul gi subscriber singamadi big fan singado banglo si tamna thomjinarklami makhoi miyamado thomjilaklami police khara na sanglak tarmagi damakta ngaklaga thamli osil nasik makhoi na koiti thiraklabada banglo sigi khwaidigi maton kakhu masa am laibaduda Rahul ladu mamit mana ikut kusu kamela mahita taadna kasila du nam selag lairami police mayamaduna ka sanglakpada blank fire maru ani hum kapthoi maramdi lighting layangmani hayusi makhoi gi masadasu jingnaba ama laibagini makhoi miyamaduna Rahul ladupu banglo dugi mapal tamna thanglaga puthoraklami adubu Rahul ladudi wakhal soiri mamit adu miyandu koro olagi yengi Rahul gi subscriber singaduna Rahul ladu yom silaklami police singaduna khami khodak asida amaiba mukta gi manakta Rahul ladu police gi gypsy adu da haptuna puraklami pawdu tabada mani thoi mama pamari lata makhoi singadusu gari reserve tawraga laami makhoi singadusu hela yadre police na phone tawri lata gi phone da
มาซีเราคุยกินมาม่าละตาโอยบิระบราตรงนี้สานุปาดหกสิกเตียกตะกายเดินฟังดีมาสาสิตารังวารังสัตว์บุญตัวการิสุนุกสาธิบิกันสวยเดินมากินอาศิกินุมิอาศิดาตรงนี้ยุ่มดัดทินเจรักลกีหกสิกอามายวะมุกตากิมันนักตามาสาสิยังหน้าบุกิตามักปูเจรักลีการิมาตวาบิรักันชุมนับพวนตอรกปะตกีลาตาสุมาซาพังเลขันฮาราอุบนลอยครีมารอมดนะอามายวะมุกตาโดมายายกาดูดฟัมว่าขลมอนเฮาคิบัสิงห์โดนึงสิงเจรักไลริงมาตามาสิดามาคอยกิสุมังอดมดา पुलिस गाड़ी थाउजे लग ले बतो मखोल तारी मामा मुक्ता रे ब्रो लाइरबदी अमुक्ता थोपिरओ मामा असुमना हंजिन कौरक लबदी मुक्ता दसु लर्टेन थोमाय दो पाई थोरक लमी हाइबंगो इ ओ हंगलबको ना खोय मियाम इमुंग द संग ओ वासे मपाल द साब याररोय आइबंगो दसु इमुंग द पुशललो मयाई का सिदा फासिन हिपलसी असुमना रहुल्लदो आमाइब मुक्तागी मयाई कादा थांगजिलगा फासिन हिपल्ली ममिन अदुदि कोरो ओली मसादे मसी लेंगना अदुमक लोंख्राक लोंनि हिपगा थंगी आमाइब मुक्ताना रहुलगी खुदांग अदो ताप लौंगा पाई खुदांगी मिहुल अदु येंगमदा महांगना लोइनमक खंगी रहुलगी मसासिदा आनाम आहासुबा लायदुना कोइनि येतखिबदगी ताइबंग वखल सोइरे हाइबदो आमाइब मुक्ताना हाइबंग ऑफिसर हाइशुनु पासिरी हौजिक्ति महक वखल सोइरे ऐन हाइदब्रा साइन युम मदु थोंग हांगदोक्तुना येंगमलाबदी महक सोइदनमकि फंगलोइद्रा हौजिक्ति महक वखल सोइरे ऐना कन्म ngamdrebmo masidi ऐनि येंगम ngamlaroi ताइबंग वखल सोइरे असुमना मुक्ता दु ममाइ नोन थाजरगा लैरि पुलिस सिंग अदुसु इंगांगा इ मुक्ता दुदा मुन्नेंगी पुलिस ऑफिसर अदुना मामना हाइबिरि दुबु करिनो मसी लाई खोइरमलगा सोइदनमकि फागनि हाइबसि आई खोइ थाजबनि मामा सिंगना हाइबियो मामना ngamloi हाइरबसु आई खोइ अतोपा अमदा दुमक यंगसकी अदु मामना सिंदि नंबिगन असेंबदुमक हाइयो मुक्तादो वा लली इबंगो महक लायेंग लबसु फाररोय हौजिक्ति महक मापुनसे सुपगी वइने कोनखरागनि लायेंग मगी कानाफम लैरोय इबंगो मतमसु थेंगले नखोइ सतखिना बतावरो असुमना मुक्तागी वंगांग सेंगा महाकी मोंग मतवदु उबदा पुलिस सिंगदो सिंगनाबदी पोई अदु वा मखा तारुद्री राहुल लदुबु मयुम तमना नुमिदांग सिदा पुरकलमी अहिंगी मतम सबुक हाइबदो ओइरबनी राहुल लदुदी सोइंगांग सेंगांग पुंगांग नगाई तुमिनंग हक्त लैजदी गाड़ी जिप्सी सिदा कखलकपसिदा मयुम यौरबदा मम हौजिक्ति राहुल सु मयुम यौख्री असुमना मतमदि हौजिनखि नुमिन अदुगी अहिंग अदुमसु अदुमक लोइसिनख्री नोंग अदुमक लोइसिनख्री अयुक येंदा अंगनबदनि आमाइब मुक्ता अहलगी मतम ओइरबदो महाकी मतम कोइनदगी लैरकपा युमबदो सोजाओ अम लोनसिलमली नंबो थाबो खाव कया यालगा थोरकलमी खाव कया यालगा थोरकलमी जोरी मखादुदले अमुक हना मयुमबदुदा याम नुंगसीना मपीरा सेने येंगी अदुगा आई नुंगसिरब युम आइना पिक्तु पिकनिंगाइदगी नाकी तंपाक थक्ता सावरपनिको हौजिक्ति अहलगी मतम ओइरी ख्वांग कोलबा सत्पद सरू सिंगसिना मखोल थोगलब मतम असिदा नाहाकु थादोक्तब यादबनिको ngasi nomisidagi ai amuk han nahaki nafamda laklaroi nang laihauruko nungsirabayu asi hairam laga amaiba muktado mayum thadok lamlaga sakhirami mahang hek thongal wangman lan khibada makhoi gi yummado yum thak lomdagi git launa namak pugum tawi kha awang singi zwar habagumna ayuki mata masida राहुल की मता उमनी थोयदसु राहुल की मनाक्ता दुमक लैजरी मखोय लेकाय की मियोय खरामसु आंगांग सिबो करमना तौगदबनो करिना फगदबनो हाइदना वा ताना जरी लातारी तसिंग नमक वखल थोक्ट्री मचानी पा सिबो करमना लायंग हंगदबनो हाइबदो लाताना मियाम दुबि असुम हाइरी मयाम असिना फगनि हाइबदो मदुना तौबियो इमा इसादी कनासु लैति मयाम तेंबांग बिब नत्रबदी मनी थोयगी मपा सना मसाना आई बिमलता अदुदी आशुना तौरसी इबंगो असि सारद चलगा हॉस्पिटल अमदा फाजन येंगलुबना फागदब माले आमाइबदा येंगलुरबसु महांगना येंगबा ngamgadaba nati
mapusi konaragani hairakputuda nahak wakal sontaba tawgunu amaibana ngamdaba doctor kayana lain layengkiba leibasiri ngasimak ibungo asi hospitalize tawrasi aduga karina phagadagi haibado matanggi matung in aikhoi miyam chungsinraga khanaba haidani latana tadana haibado madumakti yamna fabawani adubu aigi oinadi thajaba laitri isanu pasi punghong hongli hai khraba amaiba muktana haik labaduni mahang yenglubagi kanaba laigedaba mandri asia haiduna latado ningamdaba mai thongpu mamitama pitana makhol thongna kapselek lami sana masana aibiyama aduk hakna wakhal son thabasu phatti nasanu pana wakhal tarak labadi pum namak afaba oigedabani sana masana aibiyama adu hakna wakhal son thabasu phattida karina phagadagi haibadu yengadabani asina phararoi haidna laithuk anga ngasi naurini nungai thokadaba matam yamna watibani ngasi makpudaba yadabani ko laikai miyamadugi marakta asawa kauba nipamana hari ai taima adugidi thoina nungsa thibiruganu aiga yamna lona tinazaba itaw amakhak lei aksia phawa secretary samani amahaki mayumna thamlega phajana yenglabasu yagan aisu sarda college tamningaida maduda khangna khibani mayumna sumiga thamduna yana phajana hot abani maduda oina dumak ngasi thilurasi ai phone pau pija khagi lata du wadi ngangjari masanu pagi monga du yengzeraga kapsari asawbana maki yamna luna tinazaba sarda laiba Dr. Thomasna phone tawkhri Thomasna su ngasimak puraklo haidana pau piraklami asum tawna Rahul ladu laikai miyam singadu goloina afaw secretaries Thomas ki mayumna thinkhirani Dr. Thomas ado Rahul bu ahan bu umaktada masadu tu sunga fawi maram irei leitana Dr. Thomasna marup asawba marup na haibado mangda leiba angang si oirabra asawbana mani marup angang si mami Rahul kaubani hantakta social media da YouTuber ama mangi haidana tawbado angang sini marup na fana ba yembigadabani ko mahakiri mama sinatana kanasu laiti Dr. Thomas ado nokfet tawraga phagani marup ai leiribasiri karimata wabi gano domaya hauzikti Rahul lasi ai ginakta adumak thamlunglo aduga itaima na kariguma pau khangning labasu ai number asida adumak pau phawhirau adubu itaima hoina Rahul lasibu unage hairabadi thabum amagi manu anira unabadi yagani itaima hoina langning matamda adumak hekta lau phari asumna tawrasi taima latana ibongo adudi sel thungi wadi kamaina tawsigi Dr. Thomasna asawdi aduga itaima siengidi karimata khanbirogano masidi aigi marup asawbagi mating aina pangjabani masida sel thungi wari laiti daitaima aduna tawrasi marup masina pharagani ko asum tawna Rahul lado Dr. Thomas ki manakta thamlamli makhoi singado mayumda loina makhanari Dr. Thomasna tada saure Rahul si asomda ka tungana ama sabasi aswai maning thangbada lairabasi masida thambiro masina mahaki khara saphagadaba mari ta saurela madi ta tonda nakhoina ngahakta sena biramdo ai su sa syamukta sengnukhigi aduga domak sangjerak lagi asumna Dr. Thomasna Rahul ki mawng matawamadi wari sanaduna kayar hotnai examine kaya tawrabasu mahaki phiba masiri mahaki mayo masida lairiba wakhal swairaba makhoi manga turuk tongana lairibado aduga amata manadi Rahul gi asidi kariguma kosi ama ithang hangluwa wahang kuring sumna amata kumlakti laitinga mari lainaba wahang ngaktamak hektamak kumlai tasingnamak Thomas adasu wahang hangadabadu kautak sari ta saure Rahul lasi ngasi noni asimadi phajana rest tawhulasi aduga numit humnigi matung ai amung examine tawsari masi phawadi atai patient sing senabagu nakhoi ani na mahang hena namna phajana senabiuko